Manipur Copy and Pass here na adom taram no oksari ngasi ki video asudi chaning dagi changdalaga leiba chingdai khulen haiba khul aduda pangthokpa football tournament amasung volleyball tournament nupi amsung nupa gi volleyball tournament pangthui haiba tournament adu yengwa chatpagi video ni hoji aina ujjagadoriba namjagadoriba match asi nupa gini mayam miteng taminasi पैसा नहीं जब हम सिंध कर मणिपुर की फीफा रो Mike do tricks to salvar da bica tá na check